Gan ngai kabui furup ki kumhai ni atoba furup amasung lup singi kumhai na te pauche khara da zilang rong gangai kumhai ni hariba asi athuba matam da sengdok piu haina Manipur kabui union na appeal tawrakli. Amasung Ministry of Home Affairs na gazette notification thoktuna ngarang January 10 dagi leibak asi sinba thungna Citizenship Amendment Act 2019 chatnaba hauri haina lauthokse. Member Krumjari Dom Ning Bidi Bisi Impact News ni ay Pinky Okram na husi pung jasi fau pagi marui pa pausing miyam da pizari. Gan ngai kumhai asi kabui furup ki chawr ba kumhai ni atopa furup amasung lup singi kumhai natte. Local ki thak ta fong ba pauche kharada gan ngai ki paujel pirak pa matamda ziliang rong gangai kumhai hairib asi athuba matamda sengdok piu haina Manipur kabui union ki president ke hira kabui na fongdorakli. Kaisamthong kabui khulgi community hall da paumi singa unaba amada wafamasi fongdorakibani paumi singa unaba da hirana makhatana handaki ganangai kumhai asi state ki thakta ahum thokna pangthokliba ase matau karamna pangthoklibano ziliang rong haiba asi loop amana furup amagi kumhai pangthokpa yade thong asibu mai hawrol dagi lairaklaba kabui furup asibu muthatnana bohona rakpa thausil amani haina lawi kabui furup ki atopa kumhai singda ziliang rongi kumhai ni haidragana gangai tabu atamnana ziliang rongi kumhai ni hairiba ase furup asigi kumhai asibu muthatnana bohona bani lamdam asida lairiba asengba yelhomi oiriba kabui furupu miyamna saugat piu haiki Adugi damakta ke purup ate su kauri koi chauna sombung khunjau sira state level pangthoki ramji khunda state level ni tauki amana jerono union office tawi na chepong da thengne state level ngaktani asing badedi state level ke order ri bidi Manipur kabu union de silu haina government na pikhi bani atagi mafam da speaker mayam sina kabui se mahan bagi mong da uraka mehoron dagi laraba kabui gi Manipur gi history da thangoi nana lagli ba adubu uhan da Tefong da greeting oina wishes pirak pa matam da so government na paidi ba so sang sina wish pirak pa masi aran ba mayam yaure aduna jerenglong gangai haibasi lale jerenglong haibdi organization ni amoko gumani UCM gumani amsu gumani masi gumani group ki gangai mokhin pangthok pa yad Manipur da ahan ba oina animation amasung multimedia education tamnanaba animation amasung multimedia education da India da maming leraba Arena Animation gi Imphal Center ama ngasi hangdokre Arena Animation Imphal hangdokpagi thorum adu Arena Animation Imphal amasung Manipur University Students Union anina khusamna duna Manipur University gi Manipur Institute of Management Studies MIMS ki auditorium da pangthoki bani Imphal East ki New Chokon da laiba Center asigi Animation Prime VFX Prime Arena Certified Professional in Animation and BFX Arena Certified Professional in BFX Compositing and Editing amasung Graphics Web Design and Development na chingba course kaya tambagi khudong chaba piri hiramasiga mari lainana Arena Animation is region gi regional head Silas Tetarwe na fongdorakpada Manipur dagi mahairoi kaya animation amadi masiga mari lainaba course kaya tamnanaba Delhi na chingba state singda chatpada sel yamna tingnari adubu state asida Arena Animation gi center ama lairabanina lamdam asigi naha singna mapanda chatpada sen yamna tingba adu hantahanba ngamlagani haibagi thazaba fongdorakli In 1996, Arena Animation born. Since then, it has been 23 years. Arena Animation has trained more than 4.5 lakh students. We are having 200 plus centers across India in various cities. So we are launching this center here. We are in media and entertainment industry. We train people in various fields like animation, gaming, visual effects, graphics. And if you talk of the job openings nowadays in media entertainment industry, it is huge because of the number of TV channels, 24 hours running news channels, local news channels, movies. Imphal West District ke Imphal Police Station na konba singjamei chinga mathak nangmai rakpam laikai da laiba social worker ngangbam Robert ki yum gi geta IED ni chingnaba bom ama pokhai khre Impact News na fangba pauda thodok singarang numidang pung 10 makhairom taba matamda thokhibani bom pokhai ba du da gate ki mapalda khamduna thamba car amagi windshield
amang ata thoki bom pokhaiba gi pau phangbaga mafam aduda Imphal Police Station gi OC laktuna yengsinki thodok asigi matangda Imphal Police Station na case ama laukhatuna thizinba haukhre hairi bom adu kanana kari gi damakta pokhai halambanu haiba hauzik fauba khangba ngamdri Rhythms and Aromas of Northeast India gi aroiba auditions ngarang Ukhrul gi town hall da pangthokre NSGC gi director Jitul Sonowal na haudokiba audition aduda Manipur amadi Sikkim dagi music band tarukna perform tauki audition aduda khangatlaba music band adu Fort Guwahati International Music Festival 2020 da Asia gi maming leiraba music legend singer performance utminaga dauribani audition aduda tribal folk balladier amadi folk musicologist Guru Ruben Mahasangwana mahaki isai khudol tamki amadi NSCC director Jitul Sonowal gi maming leiraba isai Moromi Logori saktuna miyamda tahanki Matang swasta break amalawjage break ki matungda Ministry of Home Affairs na gazette notification thoktuna ngarangdagi leibak sinba thungna Citizenship Amendment Act 2019 chatnaba hokibagi paw amadi Manipur amasung malim gi tongan be ipaw sing puduna lakjage Impact News pumi eng taduna leibiyo mayam bamukana taramna okchari bulletin asigi makhata ba paw miyam da pizari Ministry of Home Affairs na gazette notification thoktuna ngarangdagi leibak sinba thungna Citizenship Amendment Act 2019 chatnaba haure notification asigi matung ina Citizenship Act CAA chatliba chahi English ngi supna kungi January 10 haibadi ngarangdagi leibak asida act ama oina chatnaba haure haina central government na haiki Citizenship Amendment Act CAA gi matung ina leibak asiga yumthangnari ba leibak ahum haibadi Pakistan Bangladesh amadi Afghanistan gi Hindu Sikh Buddhist Jain Parsi amadi Christian dharma chatpa miyoi singna dharmaga mari leinana otpi neibibana maram oiraga leibak asida kumja lisingani ga supna tara mari gi December 13 faubagi mamangda changlakhiba singbu Indian citizenship pigadawri bani Hojik Chathariba Hero I League Kingarang Sanakiba match ta Real Kashmir FC amadi Minerva Punjab FC Panjil amamam chanaduna draw chatkre Srinagar gi TRC Polo Synthetic Turf Ground Sanakiba match ki minute kunga matoi chatpa matamda Minerva Punjab FC gi Makan Chotena Panjil ama chankhi loinana second half ki minute home funitoi chatpa matamda Real Kashmir FC gi Gnoher Krizona Panjil adu handokba ngamkhibaga loinana match ki aroiba matam faubada team animakna Panjil amamam chanaduna draw chatkribani league asigi match lairoi ngasi match lairoi loinana league asigi makhataba match hayeng numidang wairam pung manga taba matamda Goa gi Tilak Maidan Stadium da Indian Arrows amadi Manipur gi Trau FC lamba taunaragani Indian Super League 2019-20 ki ngarang sanakhiba match ta Chennai FC na Hyderabad FC bu Panjil ahum amada maithiba pikre Hyderabad ki GMC Balayogi Athletic Stadium da sanakhiba match ki minute nifu chatpa matamda Chennai FC gi Royal Crivella Rona Panjil ama chankhibaga loinana Nerijus Baikisna match ki nifumdoi amadi homfumanga chatpa matamda Panjil ani amaga chanbangamki loinana Hyderabad FC gi Marcelinho Leite Pereira match ki marfuga nipan chatpa matamda Panjil ama handokpa ngamki chathariba Indian Super League ISL 2019-20 gi makhataba match ta hayeng Kolkata gi Yuva Bharati Krirangan Sol Lake Stadium da numidang pung 8 makhai taba matamda Atletico di Kolkata ATK amadi Kerala Blasters anina lamba taunaragani Aroibda bulletins ki headlines amukana miyam da thamjari Gan ngai kabui furup ki kumhaini atopa furup amasung lup singi kumhai nate pauche kharada zilang rongang ngai kumhai hairibasi athuba matamda sengdok piyo haina Manipur kabui union na appeal tawakli
Amasung Ministry of Home Affairs na Gazette notification thokuna ngarang January 10 dagi leibak asisin batungna Citizenship Amendment Act 2019 chatnaba haure haina lauthokre